JCILPS na BJP ki office ta thomjin bada maheroi mari police personnel ani sokle kaithel kai khre amadi India gi mayok ta lerakpa amata lemna tharoi haina chief minister Okram Ibobina phongdokre Biyang tabire punangpu taram nokjari pauk sing sanong na pizari mamang se hegi August ki tang 38 da Manipur Legislative Assembly da lamdam sida ILPS na hanaba pass tawkiba bill ahum ek on tho haina sangsilakiba miyam gi khongjang ngasi khangkan kansin khre miyoi taruk sokpa galoina na Imphal gi pauna kaithel kai khre miyam na khudaktagi tidim lambi thingjinduna makhata na khongjang changsin bahaukhre Assembly da pass tawkiba bill ahum India gi president ki ayaba longna ba thakrabasu miyam da karimata khanghandana tha nipan rom namsinduna thambadagi JCILPS na lisingduna amuk hanna khongjang changsilakibani khongjang gi saruk ama oina ngasi dagi political party singi mathakta khongjang changsilagani haina committee asana laukhibagi matungina ngasi nungthil pong ama rom tabada JCILPS ki student wing gi masing yamlaba maheroi singna nidai party theka leiba BJP Manipur Pradesh ki office ta thongjilakhi mangjongna na laukhibba leibana mafam adu state police na ningthina ngak senduna leikhi maheroi sing aduna ikhang khangawdana thongjilakpadagi police amasung maheroi singi marakta khutthoknathi police na irang adu laksinaba lathi charge amadi tear gas kapada maheroi mari sokuna laganakhi maheroi sing nasu nung amadi atai polam kaya sijinaduna police ka khutthoknathi maduda nupi police officer yauna personnel ani sokuna laganakhi maheroi singi maraktagi mamangda Haukiba JCILPS ki khongjangda News Secretariat mamangda tamkiba mawongda pubi patanatana masam khoiduna khongoina kibi Vidya Lakshmi amadi takhelambam lekai dagi class 11 ge maheroi pebam Bruce phaduna BJP ki complex ta pusilaba matungda police na phaduna pukhi Maheroi sing adu police na pauna bazar machin phawba takthokhi makhoina khudakta pauna international market thingjinduna khongjang makha chatharakpadagi amukka hanna pauna bazar machinda police ka maheroi singa khuthoknaki police na mafam adudasu masing yamlaba tear gas cell kaptuna irang adu laksinna bohnaki maheroi sing aduna kaisampat machinda amuk hanna tidim lambi thingjinduna khongjang changsilakpadagi mafam adudasu police na tear gas amadi mok bomb kaptuna tankhaina ba honaki ngasi JCILPS ki women's wing na rajniti dol singi office ta khongjang changsin gani haina media da lauthokraba matungda ngasi ayuktagi hauna congress bhavan da akanba security gi ngak senbagi thabak lokhatkre ngasi congress bhavan mamangda section thorang lokhatliba sing adu miyam da khanghanaba ISTV news na camera number haurakpada duty taramba police personnel singna JCILPS ki kangbu yaurak laboi ningduna hena akan mamongda section thorang lokhatkhi Joint Committee of Inner Line Permit System Manipur na sangsilakliba khongjang saugatuna All Manipur Nupi Marup na ngasi CPI office mamangda wakat mifam tathakre India gi mayokta leirakpa amatta lemna tharoi haina chief minister Okram Ibobina phongdokre wafamasi tha sigi tang 19 da Chandel district ki manung sanba hengsi amadi tuyang khulgi lona bada ambush tawduna Assam Rifles ki JCO ama yauna personnel taruk hatkiba sing adu aroiba ikai khumnaba utpagi thauramda haikibani Imphal International Airport ta pangthokiba ikai khumnaba utpagi thauramadu da Deputy Chief Minister Gai Khangam Indian Army Indian Air Force BSF amadi paramilitary force ki makok thongba lusingba kaya su saru yaki Manipur Police ki DGP LM Khaute yauna civil official kayasu aroiba ikai khumnaba aduda saruk yaki Laikhidraba personnel taruk haunabi matungina ikai khumnaba utlaba matungda akhannaba flight amana makhoi gi poknafam lamdamda thinki Chief Minister na makhata na handak chathakiba ambush adu maril yaudaba miyoi singna chathagadaba thabakni khwaidagi awangba thakta yaningdaba poi thodok aduda chenaba amadi India gi mayokta leiba miyoi khudingmak lemna tharoi haiki
The strongest term should be condemned. And also, this is a cowardly act. Every one of us, the entire country, is condemned. So we will not spare anybody who are against the nation, and this type of finance act, we cannot spare. Let anybody else. Saruk yakiba Indian Army gi GOC Spear Corps Lieutenant General Abhay Krishnan na lal haibasi haudokpa amasung khudong chaba lawba hankiba miyoina ngambagi chatnabi lei ambush asigi matungda mafam aduda hauzik pak sanna khongul liba amasung thiba humbagi thabak chathari handaki thaudog asi mipum khuding makta ninghanna phawhal labasu Indian Army gi oina mapung fana maithibani haina lawba yaroi thaudok chatharamba miyoi singi mathakta chapchana laman khumnaba athuba matamda hotnagani haiki. See, this is a counter-insurgency operations, and in counter-insurgency operation, it's a matter of initiative and opportunity. They have been able to get this opportunity, but it is not long before that we will hit back, and we will hit back very hard. I can assure you that as I said, that no setback can ever dilute the resilience of the Indian Army. We are trained to be resilient. This type of casualties, it is a setback for everybody, but it is also an opportunity to bounce back and bounce back with a bigger success. And counter-insurgency is just a game of initiative and opportunity, and we will seize that very soon. Haukiba tang kunithoida sandang khong maril taba thong manaktagi ising iraina chenthakiba Churachandpur district ki Chalangmai Langsai khuldagi Welchung kom ngasi ayuk thongdagi meter chamarom chatlaka leiba mafam amadagi sina fangkre hairi. Assembly da pass taukiba bill lahum ekta ontho mitopna vote lepa amadi vote thadaba yaroi haina changsilakpa JCILPS na khongjangi saruk ama oina ngarang Manipur gi mafam kayada mairag rally chatkre Thobal district ki tongan tongan ba mafam singdasu mairagi khongchat chatki. JCILPS ki khongjang asibu saugatuna ngarang yaripok sing tha dasu lamdam madongi maira paibi singna mairagi khongchat chatki. Masagi chahi tara mangadagi kontra phawbagi manungda laiba class 10 pass tawraba miyoi singna tha ani chumna chathagadaba power loom weaving training program da saruk yaba yagani hena akupamarol power loom and allied service center gi officer in charge Thingyowun A Simre dagi khangba yagani hairi marak thana tembre amtang laujari Klana chahi kun manga mapung farak kada hena advance oiba growth hoiba Manipur da tana maling no pong khuding matta likla gi mapung mamukan number oirashun hain jage and wishing Likla on its 25th celebration. Constipate season of you. Constipate season of manung sanman taba constipation problem kohan mangami. Itan tanba mangam sada masingusum kohan mangami. No mada tumam daida lumbu saba ising glass amada chamas amana traga anida thadar season of you. Constipate. Oza Pain Relief Ointment Khwang naba ok chikpa tang chikpa thu naba singbuda sinaba yarba lipsa grupna puthok saba Oza Amukhana taram nam oksari Lamlai police station gi manung sanba Napet Palli primary school da hana leiramba URF jingkhai nganba group ki kedar sing lamda madongi miyamna leiba yaroi haina April ki tang 9 da tanthokhraba matungda khulgi manak nakpa mafam singda kedar sing adu leiri hairi masina maram moiduna khunja sing mi painare haina Napet Palli Maira Paibi loop ki secretary Laisram Santina ISTV news da phongdorakli mahangna makata na haikibada Miyamna tan kraba URF ki kedar sing asi mafam saba amada thamkre haina local MLA su oiriba minister KHH Birena phongdokpa laikrabasu kedar sing adu hauzik khulgi manak nakna leiri haiba khangle pamdaba thodok thoktanaba Maira Paibi sing amadi Lamlai police ki teamna ngaksenbagi thabak chathari Napet Palida police outpost ama thamina bu hotnabiu makhoina Kemoi Ramba school semjinduna mahairoi sing mahausagum lairik tamba phanganbiu haina phongdorakli
मखोइना सुमाइना चथोकसिन तौब खोपजे थेंगनरिबनिना अखोइ खुंगंजिदि सुर नोमगा चारागा हिंजब पुंसिनिना सुफम नमफों खांगदना मखोइना थेंगनरा करि दरकदगे हाबगी मिपाइबा किबजे पोकनादुना ngasi सुफम नमफों खांगदना लेनरि मसदैदा करिगुम्बा सुब नोमबा सचरिबा थबाइंगां सचरिबा खुंगंजिगी खुंजासिंगदा करिगुम्बा थोअनिंगदबा थौदो अमा हेक थोलको मतमदा मसि सेंट्रल गवर्नमेंट अमदि मणिपुर सरकार लोइनना अखोइगी लोकल एमएलए ओरिबा अमदि यूआरएफ चिंखैंगांबा सोबेट हारिबा ग्रुप्सना दायित्व पुगदबनी हाबे सरकारगी माइकैदा अखोइना थमजनिंग तेंथा खोंगबालदा वांजिंग तुरेल काइबदगी इचाउगी अवाबा मायोकनारबा तेंथा हैबुंगी प्रजासिंगदा पीएचईडी थौबालना तेंथा हैबुंगदा लेबा क्लब चिंगा खुसमनदुना थकननबा इसिंग अमदि फिजिग्री क्लोरीन टैबलेट अमदि ब्लीचिंग पाउडर न चिंगबसिंग येंथोखरे डिपार्टमेंट असिना प्रजासिंगदा अफबा इसिंग फंगनबा मखाताना थबक पाइखतखिगनी हाइना खोंसत अदुदा यावकिबा पीएचईडी गी ऑफिशियल सिंगना फोंदोखि अथुबा मतमदा तेंथा खोंगबालदा लेरिबा वाटर सप्लाई स्कीम असी लोइसिनबियु हाइना प्रजा मना फोंदोखि तेंहागी वोइना वाटर सप्लाई स्कीम ना सिंजे सेइसा क्यादगी तब फंगरे अदुना डिपार्टमेंट सु अथुबा मतमदा वाटर सप्लाई स्कीम अमा लेरिबसे माइ पांगनबैदमक्ता अथुबा मतमदा मियंग चंगबियु तुरेल तोरबान काइबा अमदि पाथाबदगी मियामना इचाउगी अवाबा मायोकनरिबा असिगी दायित्व मणिपुर सरकार अमदि आईएफसी दिना पुगदबनी हाइना एमएलए बिस्वाजिन हाइक्रे ngasi ningom thonggi phibam soklaba turel torban miyamna sel amadi araiba potchai puthokuna semjil libasing adu yengsinba lakpada mahakna makhatan haikibada maral lejadab staff suspend tawraga sarkar gi maral kokpa yaroi thongju kendro gi manungda cheliba imphal turel kongba turel amadi iril turel gi torban gi phibam sing phatre haiduna mari leinaba minister sing yauna mamangda yengsinbada semjil lagane haina thajaba pikiba adu chahi ahum helakle matam chana yengsindabadagi miyamna ichaugi awaba mayoknabani mari leinaba minister na official single loinana athuba matamda turel torban gi phibam yengsinbaga loinana thabak paikhatpa mathau tai haiki FCD department ji tasengna akoigi maram chadaba matik chadaba aduga thabak tawba aduga yamna niyom chumna thabak tawdaba department ma oire habase masi praja mayamna thong hainarbani ai isamuna ju MLA ama oina akoi haijari sini maramdi ai khoina hujik hairiba Imphal river Irin river amadi Kongba river da कायगदब मफमसिंगसे हाना गवर्नमेंट लोइनम आइडेंटिफाई तौरब मफम होनी अदुबो अखोन नुंगाइजदबदी स्टेदना कायरोदब मफमदा फजाहनब दरकार लई अखोय लेबाकी ओइना चखनबगी थोरांगदा तौरप पुदिमक्ता अखोयना जे प्रिसेट तौई अखोन तरामनो ओइ तौबदबु नंबुल खादबगी महुता हारिबा सेनफमसिंगदुना कायगदब मफमसिंगदा लोइ थंबिरगदी अखोय अदुकी मतिक तोरेनगा ngasi मिपाइनरिबा अमदी तंगदु लेतादना अखोय सिंग चाव लाखबदा तोरेन मपानदा लेबा इचिनेनाउदिना तौरियो पुनमक्से अखोय थोइद्रन इसिंग इचाउना सोगलबा ओइनाम केंद्रगी मफमसिंग केंद्रगी एमएलए डॉक्टर आई इबोहलबिना कोइना चतुनि यंगसिनख्रे खोंसत अदुगा मरी लेनना एमएलए ना फोंदोरखिबदा बिष्णुपुर अमदि थौबाल डिस्ट्रिक्ट की मफम खरादा नोंग खजितंग ताबागा तोइना इचाउ थोकलिबासि यांगोई मरिल अमदि यांगोई मचाना थोखनबनी केनेल अनिसि तेंथोकपदा इचाउगी अवाबा लेरोय हिरम असिगी मतंगदा महक मसाना असेंबली दा कयारक हन्ना पुखतख्रे मरी लेनबा मिनिस्टर गी माइकैदगिसु तेंथोकनी हायरगा ngasi फावबा तेंथोकतबदगी मियाम वाहनबनी हनकी इचाव असिना इमुंग लिसिंग कया थुमजिन खिबता नतना वार्ड मापनगी मनुंगदा निपान अवाबा फिबमदा लेरे खुदक्तगी महाकी माइकैदगी तेंगबांग पीबा हौबता नतना मरी लेनबा मिनिस्टर दा रिलीफ की पोटलम सिंह फंगहनबा हाइजख्रे हाइकी यांगोई तुरेन का यांगोई मसासी का मुक्त सेंगबियो हाइदना ऑनरेबल चीफ मिनिस्टर ने यांगोई तुरेन सेंगनी हाइदर कमिटमेंट पीखरमने यांगोई तुरेन का यांगोई मचासी का अनिसी सेंगद्रि मखै लाइब इसिंग मयाम सिदि लाकने लाइब इसिंग मयाम थुमजल लाकनी अदु कोदोंग थिबन ओइनाम केंद्र दा मरु ओइना ओइनाम एसी सिदा लाकने सिगी प्रॉब्लम सि थोक्तनाबा particularly Manipur नंबोल की एसी का ओइनाम की एसी के दा इसिंग चावबो थोक्तनाबा यांगोई तुरेन ची ओंगे तेंगबियो अदुगा यांगोई मचासी तेंगबियो हाइबसी गवर्नमेंट तौगनी हारगा तौदबगी फोल्डिंग असिन खोइन फंगिबस लचलकपदा मरु एबा पाव अमुका हन्ना JCRPS na BJP के ऑफिस दा थमजिन मदा महरोई मरी पुलिस पर्सन अनि सोगले कैथेल काइख्रे अमदी इंडिया के मायोक्ता लेरकपा अमता लेमना थारoi हाइना चीफ मिनिस्टर ओक्रम इबोबिना फोंदोख्रे मियंग ताबिर पुनांगपो अमुका हन्ना खुरजरी